इमेज बाउदा मियेंग ताबिरिबा सिंबु खुरुमजरी ngasi maruba pau pizari Robin Hood laikhidabagi ningsing thorom pangthokre Tayama Charitable Trust ki nipan suba foundation day thorom pangthokre mahiroi tarani thoida cycle kudo damkre loinana ngasi lok sabha da bill nipan puthokre pau chakhaina pizari namdam asida inner line permit system chana hangadabani haiba english ngani taramanga gi ngasi gi numit asida changsin khiba khongjangda पुलिस की नोंमाइकुलीना पानबदगी मराइबाक मजाती की दमक थवाइना पोंथाक पीदुना अरोइबा याहिबतान खरबा राइजासिना लमजंग मैरा हाइना मिंथोन पी खरबा सापम रॉबिन हुड लाइकिदबगी निंगसिंग थौरम ngasi महाके अरोइबा याताफम ओइखिबा इम्फाल ईस्ट की अवाजिंग द पांगथोक्रे थौरम अदुदा तोंगान ऑर्गेनाइजेशन कयागी लुचिंबी सिंह महिरोइ अमदी मियामना महाके मफमदा हेकलेगा तंदुना इकाइखुनकी थोरमदुदा सरुक याखिबा JCILPS के कन्वेनर युमनामचा दिलीप कुमार ना फोंदोखिबदा इंग्लिश ngani taramanga gi ngasigi numit asida laikhidraba lamdamasigi lamjing maira sapam Robin Hood ki mafamda ekhoina ngasi ikai khumnariba asi mahaki matik magun adubu singthabani Manipur Assembly na lamdamasigi damak pass tawkiba Manipur People's Bill 2018 hauji fawba Rashtrapati na ayaba pidana lairiba asi ayaba pibinaba sarkari mihut yaurogera high power committee ama semduna Delhi da chatuna taksiluragani rise asida inner line permit system chana hanabagi damak ngasi pangthokliba nising thoram asigi matung hayengdagi rise asida inner line permit system chana hanaba akanba khongjang changsilagani masida punamakna saruk yabiu haina su mahakna appeal tawki ngasigi thoramadu da convener Dilip Kumar national and international awardee Ibotumbi Khuman Kohar chairman Funindro Konsam MU CSSE IP reader Thiam Borod Com Union general secretary Achung Kom Amadi MNWO advisor Jamie Musuk Maivana president member oiki हम मुन्नबगी इरांग द ताउदन गाउदन लेखिबा से मियामना पेंडे अदन मसी सेंट्रल गवर्नमेंट एज वेल एज स्टेट गवर्नमेंट गी यामना मपुंग ओइना लेबिरिबा लेंगाक लोइसिंगी मफमदा JCLPS की माइकेदी हाइनिंगबदी अथुबो मतमदा हारिबा इशू असे सॉल्व तौबिउ नत्रबोइदी लेपांग मई हौरको मतमदा इसागी फमने हेन मरु ओइरोय अदुना सेंट्रल लीडर सिंगसु खंगदबनी अटोप स्टेट सिगदा मखोइना पंगाई हाइबा पंगथेम थेम यारगसु मणिपुर की मियामदी अरान बसत यारोय ngasi ayo pung 12 makhairom tabada khurai kendra gi MLA Susindro Elias Yaima speaker da MLA dagi resign tawna ba cherol pesana ba thorakpada kendra segi miyamna hauroptuna resign to yaroi haina thatpaga loinana resignation letter mullaga segai khre hairi MLA Susindro miyamna solon senduna house arrest tawduna thamkre kendra segi miyamna MLA gi yumgi mamangda festun pairaga famjinduna laikre festun aduda house arrest khurai kendra gi MLA Susindro Yaima meitai khurai kendra gi miyamna house arrest tawjari haiba wahai iduna paiki ngasigi house arrest tawkraba MLA N Susindro na miyamgi khongjanga mari leinana wafam kaya phungdoragli khurai kendra gi oiba firep ama aina lorokpa stage da praja miyamjina madu tasena hairaga de khoisu kendra gi misina masumba step of law matunda masi yam lightly oi malen hai praja miyamjina ju khalambia du wai praja sing nungsirubai da mata praja sing gi khanjaraga aidi masumba step ase loksinjabne aduna masi gi aroi boina media da sigi puntok sariba stage da hairiba regeneration gi step ase dum khata nai chathagini hai konsin Nakal amaronda JSC against bomb blast Khurai Sajor Lekai na ngarang aying nongyai dagi kaukiba pungkun mari gi ban handokle ban asi ngasi ILP ga mari lainana laikhidraba lamjing maira minthon khraba sapam Robin Hood ki mari raksuba laikhidabagi thoram Imphal East ki awaching da JCILPS na sinduna pangthokpa thoram laibana ban asi handokpani
JAC na taliba demand Consumer Affairs Food and Public Distribution Minister Karam Siam Phamthado Minister na hapa contractor maragi matung ina dani piu contractor miyam da khanghalu haiba demand handok loi Kurai Kendragi MLA Phamthado payaroi haiba demand su haloi haina JAC gi convener CH Usaranjana phongdorakli Tayama Charitable Trust Kakchingi Nepal Suba Foundation Day gi thorom ngasi ayu Kakching Laingang da leiba Trust asigi office ta pangthokre Trust asina haukiba chahi tare leptana school gi mahairoi sing leita laira sing amasung hakjang fibam mimana draba singda ngamjaba mateng khara khara piduna lakpa dusu ngasi lanthokre thorom duda ex MLA Dr. Usam Deben Deputy Commissioner Kakching Nelenthan Telen IAS Tayama Charitable Trust ki founder president Mayang Lambam Yaima Trust asigi advisor oiriba retired JEO Pokhrambam Nimaina Mayai Tangbalda Famki Tayama Charitable Trust Kakchingna Chahi Khudingi Bibagum Imungi Senthok Lambi Watpa Lairik Laishuda Thawai Yawba Government School da Tamduna Class 10 pass Tauraba Kakching District Amasung Masiga Kulonariba Mafam Singdagi Khangatlakpa Chingmi Tamigi Mahiroi Taranithoi da Lairik Makhatam Thazaba Ngamnaba Cycle Amamam Kudol Tamki This Kakching District ki Mafam Singdagi Khangatlaba Laita Lairaba Lukrabi Hakchangi Fibam Mimana Draba Sing Mama Maba Laitraba Amadi Mateng Pangbinaba Kanasu Laitraba Puna Miyoi Tarataruktasu Lupa Lising Amamamga Fi Amamamga Mateng Piki Nong marang kaina chudaba maramna longmi singna thengnariba ising phangdabage awaba asi mari lainaba department na ithai lakhong sem naba honabada mijeng changbiu haina Manipur People's Party ki secretary administration Gitajen Haubizam na phongdokre ngasi polo ground maning da leiba Manipur People's Party ki office ta pangthokiba pawgi mifam amada mahakna makha taraduna Manipur asi nongmanumagi khumang choksin bagi mahuta maning hantarakli masi sarkar na kupna yengsin pamthoi MPP na hojik oirakli ba state asigi phibam kupna yengsin baga loinana kari toba yabagi haiba adu honagani miyamna hojik low singi thabak loiduna pothagada matam asida nong chudaba maramna low uba yadana leiriba asida sarkana miding champham thoi supam nongpham leirakta matam asida isagi oiba famgi damak yenaduna leiba matam nate hojik pairiba lengak asina miyamgi damak khanduna low singuda miding changbiu ngami singna pata nga fanaba laisilaktraba amadi chingmi singna chingda sinpham leirakta matam asida chakwa thorangda miding champham thoi Nakalam maromda MPP ki manungda chayet naba lairiba asi masagi damakta ojaba thiba prajagi khandaba miyoi kharagi thoksilni hojik fawbada MPP ki advisor sing target tawduna hatpagi thabak chathaduna lakli imung manungi nungainadaba oirabadi punna phaminaduna bap tamina saiki Amaromda hauze Manipurda ikangi fibam mayoknariba asida lengakna lobuki fibam yenglaga irrigation pump set PBU haina Nongchup Imphal Longmi Sinmi Chakut Thaurang Lok Imphal West ki advisor Achom Moirang Thoi Meitei Nangasi Manipur Press Club ta Pawmising ga unaba amada phongdokre Mahangna hai Manipur gi lengak amadi mari leina baloishangna har yenbagi thabak chathabada pata pairagadi har phanghandribagi thawong asi khara makai hongdokhaningi maramasina pata system asi hongdokpiu Imphal West ki oina pata paiba amadi paidaba longmi gi chang yengnarubada Pata paiba masingna chada kontra pata paidaba chada humputara oigani. Pata paidaba longmising ase ina khunbasingi lo uba ngaktani maramasina. Lengakna pata paidaba longmisingi anoba niyam ama semlaga longmisingda har phanganbiu haiki. Sapam Hera Foundation na publish toba aduga sapam Vaigana edit toba Maitaisingi Anthropology kauba Lairik among us State Museum gi conference hall da release tokre Lairik Fomugi Thormaduda Art and Culture Minister Jayanta Kumana Athurumithung Manipur Tourism Development Corporation gi Chairman Dr. Sapam Ranjana Thoromapu Manipur Historical Society Imphal gi Principal Professor Naurem Joy Kumar Amadi Mutua Museum Kaisampai ki Director Mutua Bahadur Anina Akhanama Mithong Sing Oiki Ngasi phongkhiba lairik adugi matangda Manipur University ki Department of Anthropology ki Professor W Navakumana warol piki
Numit humni chathagadaba non-residential community mobilization for SMC, SDMC members and PRI members ngasi Sangeet Kala Sangam Hall Khurai Lamlungda Hodokre ngasi Hodopagi Thoronga Mari Lainana Imphal East Laiba Laikolgi Government Primary School bu School Management Committee na School asibo hena Fagathana Bagidamak Semba Khudam ama haina minthonba documentary film amasu release tawki Samagra Shiksha Abhiyan Imphal East na sinduna ngasidagi horiba training program asiga mari lainana Samagra Shiksha Abhiyan Community Mobilization gi District Coordinator Thodam Rohini Kumar na phungdorakpada haiba training asi government ki school sing Phagathanbada SMC SDMC amadi PRI gi thodang sing amadi lamtamatu da laiba praja sing gi support sing darkar laiba sing asi hena hengathanabagi pandamda Loinana Right to Education na SMC, SMDC amadi PRI da piriba thodang sing hena khangnanabagi pandamda pangthokpani haiba training asi lausin banumida RTE da nofade haina minthonba street play amasu utkani haina mahakna phungdoki Mamang tha June gi tang kulhumdoi amasong kuntarukta Bongku village da aduga June kuntareta maka hall da Technopal police ka Loinana Thobal Police Commando na Chathakiba Thawong Sing Adubu Yaningdam Phongdoktuna Amadi Police na Fajankiba Darchol Village ki Chief Yauna Miyoi Manga Condition Yaudana Thadora U Haiduna Ngasi Analen Jury Board na Sinduna Chandel District Headquarter da Miyanggi Oiba Khongchat Amachatuna Memorandum Amasu DC Chandel ki Khuthangda Manipur ki Governor da Pishinduna Wakat Kre Yaningdabagi Miyanggi Wakat Khongchat Adu Chandel Jafau Bazar da Leiba Mini Indoor Stadium dagi hauduna Chandel DC Office Complex fawwa chatki wakat khongchat chatlingai manung aduda Jafau Bazar gi dukan sing thonglona ki khongchat aduda stop harassing Bongku Darchol Village we want our constitutional rights we want peace settlement we want right to equality before law stop using excessive powers Technopal police we want customary law we condemn abuse of power by Technopal police We want peaceful solution. We condemn Thobal Police Commando. We demand unconditional release of innocent arrested villagers of Bokum Darchol Village Haiba Pleka Sing Sinaki. Tungan ba nupa amasung nupigi civil society organization gi mihot sing youth leader sing amadi church leader sing na saruk yaduna chatkiba Kongchat aduna wakat warol kaya yawwa cherol amaso Manipur gi Governor da Deputy Commissioner Chandel gi Khuthangla Pishan ki Ngasigi miyang gi kongchat aduga mari lainana Ana Land Jury Board ki Vice Chairman WNG Goring Victor na Pangsing da Phungdorakpada Ngasigi miyang gi kongchat ase June thagi tang kulundoi amasong kuntaruk Technopal Police amasong Thobal Police Commando gi apunba khutpu amana Bongku Village da Anirak combing operation chathaduna yum kai kayagi thongnau thugairamba amadi village sip yauna micham manga fajin kiba amadi June gi kuntareta maka holda Bongku Darchol Village amasong Chalong Village ki marakta thokliba che naba dugi matangda waroshin puraknaba anal community gi leader singi oiba peace mifam police na operation chathakibagi thawong adubu yaningda phongdoktuna chatpa khongjatni haiki Today we are here to condemn the excessive combing operations on the pretext of searching Bongku villagers by Technopal police, and we are gathering here to submit our memorandum to Governor through Deputy Commissioner Chandel, citing 4 charter of demands. If demands are not fulfilled, then we shall continue our intense agitation till we achieve our demands. Hauzik Lairiba border pillar number 82 asi chahi kunlongi mamangda lairamba mafam adudagi India romda meter chahumlom changsillaga yunglambani hairi loinana Pradhan Mantri Gram Sadak Yojana gi makhada kwatha khunau molfai amadi nongkam satang faungna balambi kakpagi thabak chathabada Myanmar gi authority na Myanmar romda lammita chani kuntra rom henjele haiduna lambi kakpagi thabak su thingjinkre lambi kakpa thingjile haibagi pau phongbadagi aikhogi muri paumina kwatha khunau lamkhai dagi khongna kilometer 12 henba rom chatlaga Myanmar na
lam henjile hairiba lambi kakpagi mafam adu fawba chatuna nungkam satangi khunja singa unakre khunja singa unaba aduda border pillar 82 gi mafam aduda chanduna mafam adu yengbada nungkam satang village authority gi ex chairman TK Kothilna phungdolakbada mahakna naha oiringai matamda border pillar 82 asi hauzik leiriba mafam asidagi meter chahumlom Myanmar rom saita chatharaga lerami adubu naga kuki irangda nungkam satangi khunja sing leitaba tanjagi khudong chaba lawraga Myanmar authority na India rom da meter chahumlom changlaga hairiba border pillar 82 asi yunglambani hairi border pillar 82 asi Thangzilamba asina khungi lam kaya ama Myanmar na lawsinkhiba asi pendaba ngasi fawba leiri hairiba border pillar 82 asi chayetnaba leiri haiduna mari leinaba department singda khanghan khrabasu mari leinaba department singna thawa sadabagum leiri hainasu mahakna penda phongdorali Nakalamoromda Pradhan Mantri Gram Sadak Yojana gi makhada satang amadi molfai kwatha khunau khulga phaunagadaba lambi la kakpagi thabak chathabadasu border pillar 82 dagi kilometer ama khara hela nungkam satang village yoromdai gi marak lambi kakpagi thabak chathabada thasigi tang mangada Myanmar authority na mafam aduda jangsilaklaga lambi kakliba saruk adu Myanmar romda meter chani ga kunthra rom henjile maramaduna Thabak suba lepu haina khangalam ki hairi masina maram oiraga mafam aduda thabak suduna leiriba JCB ani bulldozer ani kwatha khunauda halaktuna leiri hairi Harauro khulda Rajya Sabha gi MP gi fund gi chawka thoragi damakta lupa lakh yankhai hena lauthokiba adugi matangda jabjaba ama khunja senda khangandrabadi Harauro Youth Modern Club Village Development Committee amadi Peace and Development Coordinating Committee PPCM na RSS ki office amasung BJP na paikhalakpa chakwa thorang sing thingsilagani hairi ngase Major khulda laiba Manipur Press Club ta pangthokiba pawgi mifam amada Village Development Committee ki Secretary Nongthombam Funindro na phongdokhibada numit humni gi manungda MP Babanandana Harauro khulda paikhatkiba chakwa thorang mangagi thabak amadi lawthokiba senpam sing adu Kunja singda khangandrabadi numit humnigi manungda khundrapam kendrida leiriba RSS ki office asi tinjilagani haiki Paugi mifam aduda PPCM ki secretary Hemchandra na phongdokhibada Haraurauda chakwa thorangi damak MP fund dagi paikhatkiba project sing adu khunja singna ngasi fawba khangdri wafam asi miyamna khangnarakpa matamda wakhada homkhre hairiba wafam adu yumfam yaudaba aranbani MP Fandagi Chakwa Tharangi Thabak Thorongi Damakta Wakhagi Praja Amadi Club na Khangba Laiti Haina Cherol Oinasu Thoglakhiba Leirabani Numit Tarani Manungda MP Amadi Hiramasida Chenariba Miyoishina Asembo Wafam Khangandaba Tarabadi Hauzik Paliba BJP Sarkarna Harauro Amadi Kundrapam Kendrada Paikhatgadoriba Chakwa Tharangi Thabak Kudimak Numit Tarani Manungda Tingzilagani Haiki People Action Committee PAC ki advisor Y Kapur Nahai Uttar Pradesh ki Noida da Uripok tagi Pravish Chanam chingnaningai oiba mawongda laikhidabaga mari leinana mahagi case asi CBI na loksenbiu haina civil organization sing students body sing amadi human right activist sing na chahi anigi mamangdagi talakpadabi adu thasigi tang mangada CBI Lucknow branch na mishi asiga mari leinana case ama register tawkhre Pravish Chanam gi case asi UP police na close forward tawrabani adubo miyamna kan taknabadagi positive response asi lakpani haina ngasi Manipur Press Club ta pawmishinga unaba amada Y Kapurna phungdokhibani mahakna makha taraduna Pravish Chanam gi misigi inquiry report Manipur Police ki ADGP amana mamangda lawkhiba laikre hairiba inquiry report adu Lucknow gi CBI branch amadi CBI gi director da Pishanbiu pawmishinga unaba adu da saruyakhiba PAC gi convener L Pishuna phungdokhibada Pravish Chanam ge case asiga mari lainana chingnaba miyoi ahumgi maming matha state government ta pikhatpa laikre loinana PAC na changsilakpa khongjam khudingmakta CSO da yawa miyoi amana PAC gi miyoi singda lepa leitana ki halakhi adubu committee na akiba leitana hauzik phawba khongjam changsilakhibani haina su L Pishuna phungdorakli Imphal da phongba pauchesingda arong turel tengthoklaga ising phanghanbagi thagatpa phongdokchari haina phongkhibado aranba yumpham yaudaba miyambo chamamna hanaba pauni haina
Khangabok Part 3 da leiba club singna phongdorali loina na hauzaujek nong likna tabadagi lo panba yadriba ase Manipur lengakna athubadam yeng changbiduna longmi singna wariba ase kokhan biu haina so lenga ke pokning chingsilakli ngasi nungthil Khangabok Part 3 da pangthokiba pangmisinga unabagi thorum amada Young Sporting Association YSA ge secretary El Santa Khumana phongdorakibada United Clubs Village Development Committee haibase Khangabok khungangda leite aduga committee asina phongdorakleba arung torel tengre hairiba asi aranbani Khangabok Part 3 da leiriba club sena arung torel da chatuna insulubada Turel Sengabagi Kudam Amata Fangre Part 3 gi mafam sengda RCC gi waiting set manga taruk sari haibadasu sabagi thabak chathabalaite United Clubs Village Development Committee ase Khangabok khungangda lairagadi masak lotpiganu kana na thau puribano haibadu phongdokpirau Asegumba chumdaba wafam kaya phongdoktuna miyamda chamamnaba thokanba lana lamjingliba athuba matamda press media da sengdokpirau haiki ngasi pangmisinga unabagi thorum aduda Rising Union Club ki M Bijen Singh Thabaton Social Welfare Club ki S Bijoy Leipat Citizens Club ki Secretary T.S. Jivan Singh Popular Youth Club ki Secretary L Sundar Singh amadi atay mihut kaya susarap yaki Ngarang ayo pong nipan makai taba duwaida morida nupi macha amada nataba lamsat nampuda chatharamba MD Abocha chahi kuntra son of MD Amuba Leifamna Higher Labukta Tehsil Thobal District Hairiba MUSC Kanongbo Open Manupilo More Amadi Mite Council Moregi Balanchia Senafare Todo Segi Matangda Mite Council Moregi General Secretary and Inau Chana Fundokibada Moreda Nupi Macha Amada Nataba lamsat chatharamba MD Abocha si faraba matung mahaku wahang pahong tauraba tungda More Police Station da ngarang khosenakre asigumba nupida nataba lamsat chatpa nupibu hantana yengba nupigi izat pu temsinaba ase khanong po apunba nupilup More Mitai Council More anina yamna hakchina lawi mahaku sarkar amadi mari lainaba singna chap chana wahang pahong tauraga dandi matik chana phanghanbiu hairi Ngasi Lok Sabha da bill nipan puthokre Rajya Sabha da namaru eba bill sing khananina kre Rajya Sabha da BJP na party sigi members sing lainana ba whip jari kre ngasi Lok Sabha da Union Minister Harshvardhan na DNA Technology Regulation Bill puthoki bill adu khanaba Congress ki Adhir Ranjan Chaudhary amasung Sasi Tharoor na yaningda phongdoki Minister Harshvardhan haiki discussion gi matamda darkar oiba punamak nainasi MOS for Home G Kisan Reddy na Unlawful Activities Prevention Amendment Bill 2019 Lok Sabha da puthoki mahakna haiki gamendi terrorist ki mayok dalai G Kisan na NIA Amendment Bill 2019 puthoki atay atopa bill singdi Protection of Human Rights Amendment Bill 2019 Consumer Protection Bill, Public Premises Eviction of Unauthorized Occupants Amendment Bill 2019, Jallianwala Bagh National Memorial Amendment Bill, amasung Central Universities Amendment Bill 2019 ni. Karnataka da thokiba rajniti gi wathok asum chauthorakli Congress Minister Kunithoi Famthadokre Party na emergency meeting tokre Defense Minister Rajnath Singh na haiki wathok aduda BJP gi khut yaude thatara humdoi suraba Congress JDS pullaga same neba government kanana ba Minister Singh na famthadokpani haina Congress na phongdokli Cabinet reshuffle toba yana ba forum yatpani haidi Party ki luching basing amadi Minister Singh oiba meeting ama Deputy Chief Minister G Parameshwar ki yumda pangthokrabagi matungda Congress Party ki luching ba Siddharamaya na haikibada meeting manungda Minister Singh na fam thadokpagi che chang pishin ki SG Kumar Swamy Gamenda Minister ama oiriba D.K. Sivakumar na haikibada Lalhoriba MLA Singh Mathakta action logani JDS ki Minister Singh su fam thadokpagi che pisinkre Independent MLA Nagesh Rao su fam thadokpagi che chang sing pisinkre Minister Kuntra Mari Leiba Government aduda Congress ki Minister Kunithoi aduga JS ki na Minister Tarani Arobada Maruba Pau Mahana Pizari Robin Hood Lake Hidabagi Ning Sing Thorom Pangthokre
Tayama Charitable Trust ki Nipan Suba Foundation Day Thuram Pangthokre Mahiroi Taranithoida Cycle Kudo Tamkre Loinana ngasi Lok Sabha da Bill Nipan Puthokre ngasi gidamagta di pawdang matang sida lojere mi tabiri basing bo amukana krumjari